ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯛꯆꯤꯟꯕ ꯑꯩꯅ ꯍꯦꯛ ꯕ꯭ꯂꯣꯛ ꯅꯝꯍꯧꯔꯗꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯄꯥꯏꯔꯗꯝ ꯍꯜꯂꯣ ꯄꯤꯄꯜ ꯋꯦꯜꯀꯝ ꯕꯦꯛ ꯉꯁꯤꯁꯨ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯄꯨ ꯂꯥꯛꯑꯦ ꯑꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯣꯕꯤ ꯁꯥꯛꯅꯤ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯉꯧꯕ ꯌꯣꯡꯆꯥꯛ ꯃꯔꯨꯒ ꯍꯥꯞꯄꯒ ꯇꯧꯕ ꯁꯥꯛꯅꯤ ꯑꯗꯨꯒ ꯄꯥꯐꯣꯔꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒ ꯊꯨꯝꯖꯥꯛꯄꯤꯒ ꯑꯗꯨꯅ ꯁꯤꯒꯤꯅꯦ ꯑꯗꯣ ꯌꯥꯝ ꯁꯤꯝꯄꯜꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯇꯧꯕ ꯁꯥꯛꯅꯤ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯄꯥꯐꯣꯔꯁꯦ ꯃꯅꯤꯟ ꯆꯠꯂꯦ ꯊꯨꯝꯌꯥꯛꯄꯤ ꯍꯥꯎꯋꯦꯍꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯥꯛꯇ ꯂꯧꯊꯣꯛꯑ ꯆꯥꯒꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯉꯥꯛꯇꯅꯦ ꯃꯆꯤꯠ ꯃꯆꯤꯠ ꯇꯣꯠꯄ ꯇꯜꯂꯤ ꯁꯤꯅ ꯐꯔꯦ
ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯌꯤꯡꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯁꯥꯗꯣꯛꯑꯀꯥꯟꯗ ꯐꯪꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯡꯉꯗꯤ ꯑꯗꯨꯝ ꯇꯥꯕꯤꯔꯣ ꯂꯥꯡꯉꯁꯨ ꯂꯥꯡꯅ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯂꯥꯡꯕꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯛꯑꯒ ꯇꯧꯔꯕꯅꯦ ꯂꯧꯔꯒ ꯑꯃꯨꯛ ꯄꯨꯁ ꯊꯝꯃ ꯑꯃꯨꯛ ꯇꯧꯕꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯌꯨꯝ ꯁꯥꯔꯀꯥꯟꯗ ꯑꯣꯏꯅ ꯏꯪꯕꯗꯣ ꯑꯣꯏꯍꯜꯂꯒꯦ ꯑꯩꯁꯨ ꯄꯥꯝꯃꯦꯕ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗꯒ ꯀꯩꯝꯇ ꯉꯥꯡꯗꯕꯤꯗ ꯏꯪꯅꯒ ꯅꯝꯕꯗꯣ ꯑꯗꯨꯒ ꯑꯣꯏꯔꯣ ꯑꯩꯅ ꯀꯣꯟꯅ ꯌꯨꯝ ꯁꯥꯔꯀꯥꯟꯗ ꯏꯪꯉꯀꯥꯟꯗ ꯑꯩꯅ ꯇꯧꯔꯒꯦ ꯆꯥꯛ ꯈꯔ ꯈꯔ ꯆꯥꯏ ꯑꯩꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯇ꯭ꯔꯤꯁꯦ ꯂꯧꯗꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯡꯉꯦꯕ ꯂꯥꯡꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗꯁꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯇꯧꯔꯤ ꯃꯌꯥꯝ ꯂꯥꯡꯉꯤ ꯃꯌꯥꯝꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯅꯝꯅꯤꯡꯕꯗꯤ ꯌꯥꯝ ꯅꯝꯅꯤꯡꯉꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯒ ꯏꯗꯤꯠ ꯇꯧꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯇꯞ ꯇꯞꯅ ꯊꯥꯒꯠꯂꯛꯀꯦ ꯑꯆꯤꯛꯄ ꯊꯤꯔ ꯅꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯋꯥꯏ ꯅꯨꯡꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯍꯥꯎꯋꯦ ꯏꯁꯦ ꯁꯨꯃꯥꯏꯅ ꯊꯛꯆꯤꯟꯕ ꯑꯩꯅ ꯍꯦꯛ ꯕ꯭ꯂꯣꯛ ꯅꯝꯍꯧꯔꯗꯤ ꯐ꯭ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯄꯥꯏꯔꯗꯝ ꯑꯣꯀꯦ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ